Good morning, nungsiraba maruploising. Aise ngahangay aise video thagat pasungam zahodre hapta ama khara henzala amale ko numit tarama thoini mungsure thaba khara sinba hai tare ko adunani sawiya de mayam ando aise hujik se mangonda khoi yum mamangdo deida khauba khoi eonium mayam se ngarang ayuk singa nga se yuka se -4 ne basida and they I say mang tak prana yeng ba tholak pane do mang de ta amdre dagi sisna ngarang lerak pane I see maming si kaino kaw thokre si se lupa tarapi ano don $10 pi haba adagi sisna mamang se da picture pikna imanabi mana gift pirak pane do handak se di phaniam sawar do and you say late autumn ne late autumn moi tar su sam thina inge hai tare kaino the June first week tagi kaino ne ba winter hog doi ne ba indam da hog doi ne ba the garden ga se ikang da na inthong na thi ra ja ne ko yeng da husik se garden che si se tu ain hangam maru khar langjan bane ano yam thu na hawe arang han kuidri ni mi humni mai ni da su da ngai male nong khara su yeba du da proper loin mak song khale to matai da yomsan laga ai di santu oga hungi brana khan bane du bu pula bahau le rame da gi sis na hawai thara apak pado kangsoi sa ba hawo do du ne ando ai yam di tha de kaino da chabi ne ba mi yam da mi na yam thara khoi yong wai hai tare thambam khan bada and the gi to other si hang ba her lei se garden bed da sisna ina phadigom hunjan bane da si se lei su khara horame ba ina loina phuktat khare indam da yormina duga ina phadigom khara ta khaire hunjan bane do kyam koina sangduino di khangde horok to se dum indam da ko dingi di hulle dum dagi community garden da khara ma pa na khara su hullame dagi ayuki ngo ko gi yam na tan ba ko rally I hek jang paga mamang se thangal yeng ini yeng tumam bane ba mase mai man hak ta sangaga nan bi ba phambi ba du tong na bani man yeng se ngo to andeki somna kanana jasu gi ayuki si se tu ayuki magi brush tawa matam ne hai tare sigi tu sigi stick se sigi magi maya se manam nam danaba dagi maya se kan thamnaba gi maya se soktanaba ko sigi keno se stick se ayukta mati mamam bizai numti gi to sit magi maya sing matam ne to yamna su harauna si se ma sai si se ngai su urabasa asi dum masama thanda dum sizer khada bane se dagi sina yuki sa lo le ne ai sa dang lo le ngasi di kai gino hai bada ai si kem ta sa roi ke no da yuk ta sak thong ga isar ga sat ni ba adu chak su sa sala ga sat kani dagi pung tara ma thoi da sa do ni ai se adu hujik cha ju thak sala ma mu sa sala di ai se yam war da ko aduna ai ayuk se sa dang tha ga dum tu e diduga huena dum ai chak thonga sarga probab sarga dum sakhidoine dum and ayuk se phajana sa khade ina haib to khoi chanda da nungdoiram da yam kan na sadra su yaina anduna and breakfast su thanna sa ngam de sak su thanna sa ngam de and then breakfast la sak la ama nakanda ama taina bata ba habadi ama skip to bada ga leiba duna ai breakfast sa dress sa dang tha engasi de dagi sis nai se nga thongye tawini nga taw ba khar lei do maru marang dagi maru ai kai kai loina mak hapsel laga ngore dagi alu khara hape heribo khara hape duga ngasi nga se ro se ainang han taw ga freezer da hapa ga thamgi bane ba adui du nei thong doi se ando alu se khara mulak tribo ba ngoi ne makhum se khara khumjal laga andagi aina hapka da maru marang maroi adagi masal adagi morok adagi phadigo masuba thum ke loino machu ke loi hape diduga kaba ngore dusi ngau se simaina ngau se sima tang se yam nungai ba habde manam nungsi ba manakta leibata
ꯑꯗꯨꯒ ꯍꯋꯥꯏ ꯊꯔꯥꯛ ꯐ꯭ꯔꯣꯖꯟ ꯍꯋꯥꯏ ꯊꯔꯥꯛ ꯈꯔ ꯍꯥꯞꯄꯦ ꯑꯗꯣ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯁꯤꯗꯗꯤ ꯑꯇꯦꯛꯄ ꯐꯪꯗꯦ ꯁꯤꯗ ꯐ꯭ꯔꯣꯖꯟ ꯉꯥꯛꯇꯅꯦ ꯌꯥꯝꯅ ꯆꯥꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯐ꯭ꯔꯣꯖꯟ ꯑꯣꯏꯔꯁꯨ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯍꯋꯥꯏ ꯊꯔꯥꯛꯁꯤꯡꯁꯦ ꯌꯥꯝ ꯃꯍꯥꯎ ꯂꯩꯌꯦꯅ ꯑꯗꯒꯤ ꯏꯁꯤꯡ ꯏꯁꯥꯒꯤ ꯆꯥꯡꯗ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯐꯖꯅ ꯁꯧꯍꯜꯂꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯁꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃꯁꯨ ꯐꯨꯠꯂꯤꯅꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯦ ꯍꯪꯒꯥꯝ ꯃꯇꯝꯅꯦ ꯍꯪꯒꯥꯝ ꯐꯖꯕ ꯊꯣꯛꯅꯔꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯊꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯨꯟꯕ ꯍꯧꯕꯗ ꯉꯥꯏꯗꯅꯀோ ꯑꯗꯣ ꯃꯥꯔꯀꯦꯠꯇꯗꯤ ꯄꯦꯔꯤ ꯁꯤꯒꯨꯝꯕꯁꯦ ꯐꯖꯕ ꯃꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯦꯁꯤꯌꯥꯟ ꯃꯥꯔꯀꯦꯠꯇ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏ ꯏꯟꯁꯥꯡꯁꯦ ꯕꯣꯔꯣꯡ ꯁꯧꯔꯛꯑꯦ ꯇꯨ ꯃꯅꯝ ꯈꯨꯅꯨꯡꯁꯤꯝꯅꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯐ꯭ꯔꯣꯖꯟ ꯔꯧ ꯑꯇꯥꯎꯕꯅꯦꯕ ꯁꯤꯁꯦ ꯅꯍꯥꯟ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯎꯠꯈꯤꯕꯗꯣ ꯑꯗꯨꯏꯗꯣ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯀꯥꯕꯛ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯗꯒꯤ ꯑꯩꯁꯦ ꯇꯣꯃꯦꯇꯣ ꯄꯦꯁ ꯈꯔꯁꯨ ꯍꯥꯞꯄꯦ ꯇꯣꯃꯦꯇꯣ ꯄꯦꯁ ꯅꯠꯇ꯭ꯔꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯩ ꯐ꯭ꯔꯦꯁꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯥ ꯊꯣꯡꯕꯁꯤꯗ ꯁꯤꯒꯤ ꯇꯣꯃꯦꯇꯣ ꯄꯦꯁꯁꯦ ꯁꯤꯁꯤꯒ ꯌꯥꯝ ꯆꯥꯅꯩꯌꯦꯕ ꯑꯗꯨꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯇꯣꯃꯦꯇꯣ ꯄꯦꯁ ꯁꯤꯖꯤꯟꯅꯩ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯃꯒ ꯃꯤꯅꯤꯠ 10 ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯕ ꯍꯥꯏꯕꯗꯨꯒꯨꯝꯕꯅꯦ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯐꯗꯤꯒꯣꯝ ꯈꯔ ꯀꯥꯕꯛ ꯁꯣꯏꯔꯒ ꯊꯝꯕ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯊꯣꯡꯉꯁꯨ ꯌꯥꯏ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯏ ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯑꯣꯠꯈꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯃꯤꯅꯤꯠ 5 ꯊꯝꯃꯦ ꯃꯩ ꯃꯨꯊꯠꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯈꯨꯐꯖꯕꯅꯦ ꯑꯗꯨꯒ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯈꯤꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯆꯥꯛꯂꯨꯛꯁꯦ ꯌꯦꯡꯉꯣ ꯀꯤꯅꯨꯀꯣ ꯌꯦꯡꯕꯗ ꯑꯗꯣ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯆꯥꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯆꯥꯕ ꯉꯝꯗꯦꯕ ꯑꯗꯒꯤ ꯑꯥꯗꯩꯁꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯏꯔꯣꯟꯕꯅꯦ ꯉꯔꯥꯡ ꯂꯣꯛꯂꯩꯒ ꯑꯂꯨꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯕ ꯑꯗꯒꯤ ꯑꯃꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯗꯨꯅꯦ ꯑꯗꯒꯤ ꯆꯝꯐꯨꯠꯁꯤꯒ ꯈꯨꯍꯥꯎ ꯑꯃ ꯇꯧꯈ꯭ರೆ ꯑꯗꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯑꯩ ꯑꯜꯗꯤꯗ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯨ ꯁꯤꯗꯩꯗ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯅ ꯀꯥꯎꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯏꯗꯨꯒ ꯑꯩ ꯔꯤꯁꯤꯞꯇꯨꯁꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗꯨꯗꯪ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯇꯨꯁꯤꯅ ꯑꯂꯨꯁꯦ 2 kgꯅꯦ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯁꯤꯖꯟꯁꯦ ꯑꯂꯨ ꯌꯥꯝ ꯇꯥꯡꯉꯦ ꯑꯂꯨꯒ ꯇꯣꯃꯦꯇꯣꯒ ꯌꯥꯝ ꯇꯥꯡꯕ ꯃꯇꯝꯅꯦꯕ $2 kgꯁꯤꯗ $4 ꯈꯔ $4.50 ꯀꯩꯅꯣꯝ ꯄꯤꯈꯤꯕꯅꯦ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯅ ꯂꯦꯃꯟꯅꯦ ꯂꯦꯃꯟꯁꯤꯗꯤ ꯑꯩꯈꯣই ꯊꯥꯅꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯌꯥꯝ ꯁꯤꯟꯅꯩ ꯁꯤꯒꯤꯁꯦ $2.90ꯅꯦ 5 ꯂꯦꯃꯟ ꯃꯤꯗꯤꯌꯝ ꯁꯥꯏꯖ 5 ꯌꯥꯎꯋꯦꯀꯣ ꯃꯄꯨꯟꯁꯤꯗ ꯆꯥꯗꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯗꯩ ꯑꯇꯩꯁꯨ ꯁꯤꯟꯅꯩ ꯑꯗꯒꯤ ꯀꯣꯕꯤꯁꯤꯁꯨ ꯑꯩ ꯍꯤꯡꯅꯁꯨ ꯀꯣꯠꯂꯒ ꯆꯥꯏ ꯑꯗꯒꯤ ꯑꯇꯩ ꯉꯧꯕ ꯈꯣꯠꯄ ꯊꯣꯡꯕ ꯂꯣꯏ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯣꯕꯤꯁꯤꯁꯨ ꯀꯣꯕꯤ ꯐꯨꯜꯁꯤꯁꯨ ꯁꯤ $3.90ꯅꯦ ꯑꯗꯒꯤ ꯇꯣꯃꯦꯇꯣꯁꯦ ꯇꯥꯡꯉꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯏꯁꯨ ꯑꯩ ꯂꯩꯗꯕ ꯌꯥꯗꯕꯩ ꯈꯔ ꯂꯩꯔꯛꯑꯕꯗꯨꯅꯤ ꯑꯗꯨꯝ ꯑꯗꯒꯤ ꯁꯤꯅ ꯕꯦꯜ ꯄꯦꯄꯔ ꯀꯦꯞꯁꯤꯀꯝ ꯑꯉꯥꯡꯕꯒ ꯌꯦꯜꯂꯣꯒ ꯁꯤꯗꯩꯗ $4.70 ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯒꯤ ꯁꯤꯅ ꯐꯗꯤꯒꯣꯝꯁꯦ ꯑꯜꯗꯤꯗꯒꯤ ꯂꯩꯕꯁꯦ ꯈꯔꯗꯤ ꯇꯥꯡꯉꯤ ꯑꯦꯖꯤꯌꯟ ꯁꯣꯞꯀꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯁꯣꯞꯀꯨꯝꯕꯗꯩ ꯂꯩꯕꯅ ꯈꯔ ꯍꯣꯡꯉꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯋꯤꯛꯗꯦꯁꯦꯀꯣ ꯑꯗꯨ ꯋꯤꯀꯦꯟꯗ ꯑꯣꯏꯔꯁꯨ ꯐꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯂꯩꯁꯜꯂꯦ ꯑꯗꯨꯝ ꯂꯩꯇꯕ ꯌꯥꯗꯕꯒꯤ ꯍꯥꯏꯕꯗꯤ ꯁꯤꯖꯤꯟꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯐꯗꯤꯒꯣꯝ ꯁꯤꯖꯤꯟꯅꯕ ꯃꯤꯁꯤꯡꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯆꯤꯁꯅꯤ ꯁ꯭ꯔꯦꯗꯦꯠ ꯆꯤꯁꯅꯦ ꯑꯗꯨ ꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯤ ꯆꯤꯜꯗ꯭ꯔꯦꯟꯒꯤ ꯂꯟꯆ ꯕꯣꯛꯁ ꯑꯗꯒꯤ ꯃꯥꯒꯤ ꯏꯃꯥꯔꯖꯦꯟꯁꯤꯗ ꯀꯩꯀꯩ ꯑꯃ ꯇꯣꯞꯄꯤꯡ ꯀꯩꯀꯩꯗ ꯍꯥꯞꯅꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯒ꯭ꯔꯤꯛ ꯌꯣꯒꯔꯠꯁꯤꯅ ꯑꯩꯒꯤ ꯑꯌꯥꯝꯕꯅꯦ ꯍꯥꯏꯕꯗꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯁꯥꯕ ꯇꯟꯕ ꯅꯨꯃꯤꯠ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯩ ꯒ꯭ꯔꯤꯛ ꯌꯣꯒꯔꯠꯁꯤꯒ ꯑꯗꯨꯝ ꯐ꯭ꯔꯨꯠ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯨꯅ ꯊꯝꯗꯕ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯅ ꯕꯦꯀꯤꯡ ꯄꯥꯎꯗꯔꯅꯦ ꯕꯦꯀꯤꯡ ꯄꯥꯎꯗꯔꯁꯦ $2.90 ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯒꯤ ꯕꯣꯇꯜꯁꯦ ꯁꯤꯗꯩꯗ ꯑꯗꯒꯤ ꯁꯤꯁꯤꯅ ꯏꯟꯗꯣꯔ ꯄ꯭ꯂꯥꯟ ꯁꯀꯨꯂꯦꯟꯠ ꯃꯌꯥꯝꯅꯦ ꯑꯗꯣ ꯁꯤ ꯌꯥꯝꯅ ꯍꯣꯡꯁꯨ ꯍꯣꯡꯉꯦ ꯃꯣꯏꯁꯦ $10 $10ꯅꯦ ꯁꯦꯔꯥꯃꯤꯛ ꯄꯣꯠꯁꯦ ꯁꯤꯗꯩꯗ ꯑꯗꯒꯤ
ꯑꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯞꯄꯁꯤꯅ $6 ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯌꯨꯝꯗꯁꯨꯀꯣ ꯃꯣꯏꯁꯤꯗꯒꯤ ꯂꯩꯕ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯄꯤꯛꯅ ꯂꯩꯔꯒ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯆꯥꯎꯈꯠꯆꯔꯛꯄꯅꯦ ꯑꯗꯨꯝ ꯁꯟꯇꯣꯛꯆꯔꯛꯄꯅꯦ ꯑꯗꯨꯝ ꯄꯔꯞ ꯐꯖꯕꯅꯦ ꯒꯤꯐts ꯑꯣꯏꯅ ꯄꯤꯕ ꯑꯃ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯑꯗꯨꯝꯕꯗꯁꯨ ꯄꯨꯕ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯤꯜꯛ ꯃꯈꯜ ꯁꯨꯅꯕ ꯂꯣꯏ ꯂꯩꯔꯦ ꯇꯨꯁꯤꯅ ꯂꯣꯡ ꯂꯥꯏꯐ ꯃꯤꯜꯛꯁꯤꯡꯅꯦ ꯀꯨꯏꯅ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯕ ꯌꯥꯕꯁꯤꯡꯗꯣ ꯔꯥꯏꯁ ꯃꯤꯜꯛ ꯑꯜꯃꯟ ꯃꯤꯜꯛ ꯁꯣꯌꯥ ꯃꯤꯜꯛ ꯑꯗꯒꯤ ꯑꯩꯁꯦ ꯁꯣꯌꯥ ꯃꯤꯜꯛ ꯌꯦꯡꯉꯤꯅꯦ ꯀꯦꯃꯔꯤꯟ ꯁꯣꯌꯥ ꯃꯤꯜꯛ ꯊꯛꯑꯦ ꯑꯗꯨꯅ ꯁꯣꯌꯥ ꯃꯤꯜꯛ ꯕꯣꯇꯜ 2 ꯂꯧꯔꯛꯑꯦ ꯁꯤ $1.90 ꯑꯃꯃꯝꯗ ꯕꯣꯇꯜ ꯑꯃꯃꯝꯗ ꯑꯗꯒꯤ ꯁꯤꯅ ꯂꯣꯡ ꯂꯥꯏꯐ ꯑꯩꯈꯣꯏꯒꯤ ꯃꯤꯜꯛꯁꯤꯡꯗꯨꯅꯦ ꯐꯨꯜ ꯀ꯭ꯔꯤꯝ ꯃꯤꯜꯛꯅꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯃꯤꯜꯛꯁꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯃꯥꯔꯖꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯂꯣꯏꯊꯣꯛꯈꯤꯕ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗ ꯁꯤꯁꯦ ꯑꯃ ꯊꯝꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯅ ꯄꯤꯅꯠ ꯕꯇꯔꯅꯦ ꯄꯤꯅꯠ ꯕꯇꯔꯁꯦ ꯀ꯭ꯔꯟꯆꯤ ꯑꯃ ꯂꯩ ꯑꯗꯒꯤ ꯁ꯭ꯃꯨꯠ ꯑꯃ ꯂꯩ ꯑꯗꯩ ꯑꯩꯈꯣꯏ ꯁ꯭ꯃꯨꯠꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯇꯣꯁ ꯀꯩꯀꯩ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯄꯔꯞ ꯆꯥꯛ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯆꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯁꯤꯁꯦ ꯑꯗꯒꯤ ꯀꯌꯥꯅꯣ ꯁꯤꯅ ꯃꯃꯜꯁꯦ $3.90 ꯁꯤ ꯍꯧꯖꯤꯛꯀꯤ ꯕꯣꯇꯜꯗꯨꯗ ꯑꯗꯒꯤ ꯁꯤꯅ ꯕꯤꯟ ꯂꯥꯏꯅꯔꯅꯦ ꯕꯤꯟ ꯂꯥꯏꯅꯔ ꯁꯤꯒꯤꯁꯦ ꯑꯆꯧꯕ ꯕꯤꯟ ꯂꯥꯏꯅꯔ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯇ ꯑꯗꯒꯤ ꯔꯨꯝ ꯕꯤꯟ ꯑꯗꯨꯒꯨꯝꯕꯗ ꯍꯥꯞꯅꯕ ꯂꯥꯏꯅꯔꯅꯤ ꯁꯤ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯉꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯄꯗ ꯁꯤ ꯂꯦꯕꯦꯟꯗꯔ ꯃꯅꯝꯁꯦ ꯂꯦꯕꯦꯟꯗꯔ ꯑꯃ ꯌꯦꯛꯏꯁꯤ ꯎꯔꯕ ꯑꯗꯨ ꯂꯦꯕꯦꯟꯗꯔ ꯃꯅꯝ ꯋꯥꯡ ꯂꯥꯎ ꯄꯥꯏꯊꯣꯔꯛꯄꯅꯦ ꯁꯤꯁꯦ ꯍꯥꯡꯇꯣꯛꯄꯗ ꯑꯗꯒꯤ ꯁꯤꯅ ꯁꯦꯜꯗꯟꯒꯤ ꯁꯦꯟꯋꯤꯆ ꯑꯌꯨꯛ ꯃꯥꯒꯤ ꯂꯟꯁ ꯕꯣꯛꯁꯇ ꯍꯥꯞꯄꯒꯤ ꯀꯩꯅꯣꯅꯦ ꯄꯦꯀꯦꯠꯅꯦ ꯁꯤꯒꯤꯁꯤꯗ $2.90 ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯒꯤ ꯄꯦꯀꯦꯠꯁꯤꯒꯤ ꯕꯣꯛꯁꯁꯤꯃꯗ ꯑꯗꯒꯤ ꯁꯤꯅ ꯆꯤꯞꯁ ꯁꯤ ꯑꯉꯥꯡꯒꯤꯒ ꯅꯠꯇꯦꯀꯣ ꯑꯉꯥꯡꯅ ꯆꯥꯅꯕ ꯅꯠꯇꯦꯗ ꯑꯩꯅ ꯆꯥꯅꯕꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯒꯨꯝꯕ ꯌꯦꯡꯕ ꯑꯗꯒꯤ ꯀꯣꯔꯤꯌꯟ ꯃꯨꯚꯤ ꯌꯦꯡꯉꯤꯉꯩ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥ ꯌꯦꯡꯉꯤꯉꯩ ꯁꯤꯒꯨꯝꯕ ꯆꯥꯕ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯅꯨꯡꯗꯥꯡ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏꯗ ꯑꯗꯨꯅꯅꯦ ꯑꯌꯨꯛꯁꯦ ꯂꯩꯔꯤꯗꯣ ꯑꯗꯒꯤ ꯑꯩꯁꯦ ꯁꯤꯗ ꯌꯦꯡꯉꯤꯁꯦ ꯑꯩꯁꯦ ꯄꯥꯁꯇꯥ ꯁꯣꯁ ꯌꯦꯡꯉꯤꯅꯦ ꯁꯤꯒꯤ ꯄꯥꯁꯇꯥ ꯁꯣꯁꯁꯦ ꯑꯩꯈꯣꯏꯒꯤ ꯄꯔꯞ ꯊꯣꯡꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯥ ꯊꯣꯡꯅꯤꯡꯕ ꯅꯨꯃꯤꯠꯇ ꯁꯤꯒꯤ ꯁꯣꯁꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯤ $1.90 ꯈꯛꯇꯅꯦ ꯑꯃꯗ ꯑꯗꯒꯤ ꯁꯤꯅ ꯇꯣꯃꯦꯇꯣ ꯄꯦꯁ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯇꯣꯃꯦꯇꯣ ꯄꯦꯁꯇꯣ ꯁꯤꯁꯤꯅꯤꯗꯣ ꯇꯣꯃꯦꯇꯣ ꯄꯦꯁꯇꯒꯤ ꯑꯜꯗꯤꯗꯒꯤ ꯂꯩꯔꯁꯨ ꯌꯥꯏ ꯀꯣꯜꯁꯇꯒꯤ ꯂꯩꯔꯁꯨ ꯌꯥꯏ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯑꯃꯗ ꯑꯗꯨꯝ ꯄꯪꯌꯥꯎꯗ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯑꯗꯒꯤ ꯁꯤꯁꯤꯅ ꯀ꯭ꯔꯁ ꯆꯤꯂꯤꯅꯦ ꯀ꯭ꯔꯁ ꯆꯤꯂꯤ ꯑꯩꯅ ꯉꯥ ꯊꯣꯡꯕꯗꯒ ꯍꯥꯞꯄ ꯀ꯭ꯔꯁ ꯆꯤꯂꯤꯗꯨꯅꯤ ꯃꯣꯔꯣꯛ ꯇꯛꯈꯥꯏꯕꯅꯦꯕ ꯁꯤꯁꯦ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯕꯔ ꯀꯩꯝ ꯌꯥꯎꯗꯕꯅꯦꯕ ꯁꯤꯗꯩꯗ ꯃꯣꯔꯣꯛ ꯇꯛꯈꯥꯏꯔꯒ ꯌꯣꯟꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏꯗ ꯍꯥꯞꯄꯁꯨ ꯌꯥꯏ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯄꯁꯨ ꯂꯣꯏ ꯌꯥꯕꯅꯦ ꯁꯤꯁꯦ ꯑꯗꯒꯤ ꯑꯩꯁꯦ ꯐ꯭ꯔꯣꯖꯟ ꯁꯦꯛꯁꯟꯗ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯄꯤꯖꯥ ꯌꯦꯡꯉꯤꯅꯦ ꯑꯗꯣ ꯀꯔꯝꯕ ꯂꯩꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯁꯦꯜꯗꯟꯅ ꯆꯥꯕ ꯄꯦꯄꯔꯣꯅꯤ ꯄꯤꯖꯥꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯀꯔꯝꯕ ꯂꯩꯗꯣꯏꯅꯣꯅ ꯌꯦꯡꯉꯤꯅꯦ ꯑꯗꯣ ꯑꯗꯨꯝ ꯑꯐꯪꯕ ꯑꯃ ꯑꯗꯨꯝ ꯂꯩꯁꯜꯂꯛꯑꯦ ꯑꯗꯨ ꯇꯥꯔꯒ ꯁꯤꯁꯦ ꯀꯌꯥꯅꯣ $4.50 ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯁꯤꯁꯦ ꯑꯃꯗ ꯑꯗꯒꯤ ꯁꯤꯅ ꯃꯣꯏꯗꯥ ꯄ꯭ꯂꯦꯟ ꯐ꯭ꯂꯣꯔ ꯑꯣꯜ ꯄꯔꯄꯁ ꯐ꯭ꯂꯣꯔꯗꯣ ꯑꯗꯨꯗꯨꯅꯦ ꯑꯗꯨ ꯁꯤꯁꯦ ꯑꯌꯥꯝꯕ ꯑꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯃꯥꯔꯖꯦꯟꯁꯤꯗ ꯀꯦꯛ ꯀꯩꯒꯨꯝꯕ ꯑꯗꯒꯤ ꯄꯦꯟ ꯀꯦꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯩ ꯑꯗꯣ
ꯌꯥꯝ ꯂꯩꯁꯟꯕꯗꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯒꯨꯝꯕ ꯄꯦꯀꯦꯠ ꯃꯆꯥ ꯑꯃꯇꯪ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩ ꯁꯣꯞꯄꯤꯡ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯐ꯭ꯔꯣꯖꯟ ꯒ꯭ꯔꯤꯟ ꯄꯤꯁ ꯂꯩꯒꯦꯅ ꯌꯦꯡꯉꯤꯅꯦ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯄꯤꯁꯁꯦ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯁꯨꯄꯔ ꯃꯥꯔꯀꯦꯠꯁꯤꯡꯗ ꯊꯣꯛꯏꯁꯦ ꯑꯗꯨꯝ ꯑꯩ ꯑꯃꯗꯩ ꯑꯗꯨꯝ ꯂꯩ ꯑꯜꯗꯤꯗꯒꯤ ꯂꯩꯔꯁꯨ ꯌꯥꯏ ꯑꯇꯣꯞꯄ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇꯁꯨ ꯂꯩꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯃꯍꯥꯎ ꯑꯗꯨꯝ ꯃꯥꯟꯅꯕꯅꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯄꯦꯃꯦꯟ ꯀꯥꯎꯟꯇꯔꯗ ꯆꯠꯂꯦ ꯑꯗꯨꯒ ꯄꯦ ꯇꯧꯊꯣꯛꯑꯃꯒ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ